ahan mamaktada Sanjit Sharma punamapu taram noksari movie story Manipur ngasi amuk mayam from the pudun laksari ba film asigi maming I Robot. Film is 2004 the release tawkiba science fiction action category gi Hollywood movie mani. Film is na phangkiba rating singdi IMDb da 10 gi manung da 7.1 gi rating phangi. Rotten Tomatoes da 56% gi fresh rating phangi. Google users na 88% gi like piba film mani. Film is gi director Alex Proyas, writer na Jeff Binder, adugo producer na Lawrence Mark amadi John Davis na oi. Film sin number sangkiba senpham na $1 million chamaga kun changki hairi. Aduga film sin tan kiba box office collection gi senpham na $1 million chahumga nifu direct hem tan kre hairi. Maroi ba sakdam langliba singdi film sigi hero detective Dale Spooner ki sakdam da maming leiraba actor Will Smith. Film sigi heroine Dr Susan Kelvin ki sakdam da Brigade Moynihan. Lawrence Robertson ki sakdam da Bruce Greenwood. Dr Alfred Lanning ki sakdam da James Crowell. Lieutenant John Bergen ki sakdam da C McBride. Farber ki sakdam da Sia Lebio. Phare mayam ai huzik film ki wari liba haujarage. Aina haibada soikiba lanchiba amadi sithauba yawba matamda mayam da ngakpiu haiba wafam thamjari. Miyoi bana hai singbe hengalakpana AI technology na asum chawkhalakpadagi robot singna miyoi baga manana thabak tawhanba ngamlaktuna robot singbu miyoi bagi minai oina sizinarei. Adubu aikhoi gi mateng pangnaba semliba robot sing asina onsinduna aikhoi miyoi bubu muthatnaba honaragle. Matamasida Dale Spooner kauba police officer amana robot singi honglakliba mong matau amadi makhoina miyoi babu manghanaba honare haibagi aron balangla langjin puthoktuna government amadi miyamda uhannaba honaba amadi tamthiraba robot sing asiga fight tongnaduna aikhoi miyoi babu kanbagi saktam ama utliba film amani I Robot. Movie asida utliba matamasi 2035 ki matamni. Matamasidadi robotic technology asi asuki matik chawkhalle. Robot singna miyoi bagi marakta laiduna thabak khudimak pangthokpa sungamle. Robot singna waiter oire salesman su oire miyoi bana tawramba thabak khudimak makhoina mahut sinduna pangthohalle. Film asigi hero oiriba Spooner hairiba nupa asi detective police officer amani. Mahaknadi robot sing asibu aduki matik nungside. Makhoibu thajaba ngamde. Makhoibu ubutada sawningba phawba misak amani. Asumna mana robot singbu nungsiba phawdriba amadi makhoida thajaba ngamdriba sigi achauba maram amalai madu film asigi makha tarakba wari da soidana khangbiragani. Movie asigi ahoba sinasi yamna waba khudongthiba takhibagi manglambadagi Spooner asi makeup khangthok thoklaki. Tumlamadagi hawgalaga exercise khara tawre matungda iru maithajaduna magi thabak chatnaba tholai. Hawjik uliba mafam asi Chicago gi lambi sarakdani. 2035 ki matam asidadi lambi sarak sing asida robot sing na pik thankre. Hui sing senabagi thabak newspaper yenthokpagi thabak amadi potchai singbu yum da deliver tawbagi thabak na singba nongmagi oina sangdaba yadraba thabak inkhang pumba robot sing na pangthoktuna leiribasi aikhoida uhalli. Spooner na asum lakpada misak ama thengnare. Mahaki maming Farber kawi. Farber asi Transformer hariba film adugi hero oikiba Sia Lebio hariba nupa asina saktam langi. Mahakne Spooner bu tanaraktuna nangi gari asi yamna phajai aiga nungsinari banupi amabu themna bagidamak nangi gari asi ngahaktang waige hairai. Adu Spooner na magi gari asi piu haiba yaramde. Matungda Spooner na magi maboki manakta laglamni. Mabok na hanglai nangi mamangda thokiba awaba thawdo adu hawjik su ningsingduna adum leiribara. Madu nangna kauthokna ba honagadabani hairai. Masida Spooner na madudi aigi punsina hingliba makai kauba sungam ngamloidaba thawdokni hairai. Mangonda thokriba awaba thawdok hairiba sigi maramda matung tarakpa warida soidana khangbiragani. Mathangi sindana Spooner na mabok unaramlaga thorakle. Mahakna lakpada robot amana bag ama laklaga sienbagi saktam ama ure. Maningda su miyoi amana laurei. Masidagi Spooner na robot asibu tanarakle. Robot asisu yamna yangni seli. Spooner si masa yamna fit oiba misak amani. Maram asina mafam amadagi mafam amada chong duna yamna kanna honaduna robot asibu mamai thangdadi phaba ngamle. Robot asi ture mana pairak liba bag asi tarakpada manungdagi inhaler ama tarakle. Manakta leirambi anoibi nupi amana inhaler asi lokhatuna masada sizinakre. Matamasida Spooner na yamna thauna leiba mawongda hairei. Mafamasida leiriba miyoi punamagna karimata pakhat piganu. Ai police officer amani aranba tawba robot amabu aina tanaduna phabani hairei. Masida manakta leiriba nupi asina he apangba gadha robot asi aigini. Aigi gari da inhaler kaurambadagi laurunaba thabani robot asi huran banate haiduna yamna thina sheragle. Masida Spooner asi mayam mangda chopa nangle. Hawjik mahaki office ta amuk lagle. Mafam asida su magi mamanaba singna Spooner bu lakna birami. Ngasi phawbada robot amatana miyoi bagi mangnaba sinkhiba yaudri. Aduga nangna robot ki mathakta singnaduna matau karamna pharuribanu. Nangi nakok asi ta sengna chakna male haiduna karim nabire.
ꯑꯗꯨꯕꯨ ꯁ꯭ꯄꯨꯅꯔꯅꯗꯤ ꯔꯣꯕꯣꯠꯁꯤꯡꯗ ꯊꯥꯖꯕ ꯁꯨꯡꯉꯝ ꯉꯝꯂꯝꯗꯦ ꯃꯐꯝ ꯑꯁꯤꯗ ꯃꯥꯒꯤ ꯁꯦꯅꯤꯌꯔ ꯑꯣꯐꯤꯁꯥꯔ ꯖꯣꯟꯒꯁꯨ ꯊꯦꯡꯅꯔꯦ ꯖꯣꯟꯅ ꯍꯥꯏꯔꯛꯏ ꯅꯉꯣꯟꯗ ꯊꯣꯛꯈꯤꯕ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛ ꯑꯗꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯥꯎꯊꯣꯛꯇ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯃꯁꯤꯗ ꯁ꯭ꯄꯨꯅꯔꯅ ꯃꯗꯨꯒꯤ ꯃꯇꯥꯡꯗ ꯑꯩꯉꯣꯟꯗ ꯋꯥ ꯑꯃꯠꯇ ꯍꯥꯏꯕꯤꯔꯛꯀꯅꯨ ꯍꯥꯏꯔꯛꯂꯦ ꯖꯣꯟꯅ ꯍꯥꯏꯔꯛꯏ ꯍꯧꯖꯤꯛ ꯑꯩꯈꯣꯏꯗ ꯀꯦꯁ ꯑꯃ ꯂꯥꯛꯂꯦ ꯀꯦꯁ ꯑꯁꯤ ꯅꯪꯅ ꯄꯥꯏꯒꯗꯕꯅꯤ ꯑꯗꯨꯅ ꯀ꯭ꯔꯥꯏꯝ ꯁꯥꯏꯠ ꯑꯗꯨꯗ ꯆꯠꯇꯨꯅ ꯀꯦꯁ ꯑꯁꯤꯒꯤ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯇꯧꯔꯨꯅꯕ ꯍꯥꯏꯔꯛꯂꯝꯃꯤ ꯃꯁꯤꯗꯒꯤ ꯁ꯭ꯄꯨꯅꯔ ꯑꯁꯤ ꯏꯟꯚꯦꯁꯇꯤꯒꯦꯠ ꯇꯧꯅꯕꯒꯤꯗꯃꯛ USR ꯀꯧꯕ ꯀꯝꯄꯅꯤ ꯑꯃꯒꯤ ꯕꯤꯜꯗꯤꯡꯗ ꯌꯧꯁꯤꯜꯂꯛꯂꯦ USR ꯍꯥꯏꯔꯤꯕ ꯀꯝꯄꯅꯤ ꯑꯁꯤ ꯍꯧꯖꯤꯛ ꯃꯇꯝ ꯑꯁꯤꯗ ꯃꯌꯥꯝꯅ ꯁꯤꯖꯤꯟꯅꯔꯤꯕ ꯑꯦꯟꯗ꯭ꯔꯣꯏꯗ ꯔꯣꯕꯣꯠꯁꯤꯡ ꯑꯁꯤꯕꯨ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯁꯥꯔꯒ ꯃꯥꯔꯀꯦꯠꯇ ꯊꯥꯗꯣꯛꯄ ꯉꯝꯕ ꯑꯐꯥꯎꯕ ꯀꯝꯄꯅꯤ ꯑꯗꯨ ꯑꯣꯏꯔꯤꯕꯅꯤ ꯁ꯭ꯄꯨꯅꯔꯅ ꯃꯐꯝ ꯑꯁꯤꯗ ꯆꯪꯁꯤꯜꯂꯛꯄꯗ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯃꯅ ꯇꯥꯗꯨꯅ ꯂꯩꯕ ꯎꯔꯦ ꯃꯐꯝ ꯑꯁꯤꯗ ꯁꯤꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤ ꯀꯝꯄꯅꯤ ꯑꯁꯤꯒꯤ ꯀꯣ-ꯐꯥꯎꯟꯗꯔ ꯑꯣꯏꯔꯤꯕ ꯃꯤꯁꯇꯔ ꯂꯦꯅꯤꯡ ꯍꯥꯏꯔꯤꯕ ꯃꯤꯁꯛ ꯑꯗꯨꯅꯤ ꯃꯍꯥꯛꯅ ꯁꯤꯔꯝꯂꯤꯕ ꯑꯁꯤꯒꯤ ꯃꯔꯝ ꯀꯅꯥꯃꯠꯇꯅ ꯈꯪꯕ ꯉꯝꯗꯦ ꯃꯍꯥꯛꯀꯤ ꯑꯔꯣꯏꯕ ꯃꯇꯝ ꯑꯗꯨꯗ ꯃꯥꯒꯤ ꯑꯣꯐꯤꯁꯀꯤ ꯀꯥꯗ ꯂꯩꯔꯝꯕꯅꯤ ꯃꯥꯒꯤ ꯀꯥ ꯑꯁꯤꯁꯨ ꯕꯤꯜꯗꯤꯡ ꯑꯁꯤꯒꯤ ꯑꯋꯥꯡꯕ ꯃꯊꯣꯜꯗꯅꯤ ꯃꯥꯒꯤ ꯀꯥꯒꯤ ꯊꯣꯡꯅꯥꯎꯒꯤ ꯃꯤꯡꯁꯦꯜꯁꯤꯡ ꯀꯥꯏꯔꯝꯂꯦ ꯑꯗꯨꯒ ꯃꯥꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯅ ꯂꯩꯃꯥꯏꯗ ꯇꯥꯗꯨꯅ ꯂꯩꯔꯝꯕꯅꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯁ꯭ꯇꯥꯐꯁꯤꯡꯅ ꯈꯟꯅꯔꯤꯕꯅ ꯃꯍꯥꯛ ꯑꯁꯤ ꯃꯁꯥꯅ ꯁꯨꯏꯁꯥꯏꯗ ꯇꯧꯗꯨꯅ ꯁꯤꯖꯕꯅꯤ ꯍꯥꯏꯕꯁꯤꯅꯤ ꯃꯁꯤꯒꯤ ꯃꯔꯝꯗꯤ ꯕꯤꯜꯗꯤꯡ ꯑꯁꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤꯅ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯉꯥꯛꯁꯦꯜꯂꯤ ꯃꯥꯒꯤ ꯀꯦꯕꯤꯟꯗ ꯀꯅꯥꯃꯠꯇꯅ ꯆꯪꯁꯤꯟꯕꯁꯨ ꯉꯝꯂꯣꯏ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯂꯩꯕꯅ ꯃꯥꯕꯨ ꯃꯤꯅ ꯍꯥꯠꯄ ꯑꯣꯏꯔꯣꯏ ꯍꯥꯏꯕꯁꯤ ꯃꯌꯥꯝꯒꯤ ꯊꯥꯖꯕꯅꯤ ꯁ꯭ꯄꯨꯅꯔꯅ ꯀꯦꯁ ꯑꯁꯤ ꯄꯥꯏꯔꯤꯕꯒꯤ ꯃꯔꯝꯗꯤ ꯂꯦꯅꯤꯡ ꯍꯥꯏꯔꯤꯕ ꯃꯤꯁꯛ ꯑꯁꯤꯅ ꯑꯇꯝꯅꯅ ꯃꯦꯁꯦꯖ ꯑꯃ ꯁ꯭ꯄꯨꯅꯔꯒꯤꯗꯃꯛ ꯊꯝꯂꯝꯂꯤ ꯀꯦꯁ ꯑꯁꯤꯕꯨ ꯁ꯭ꯄꯨꯅꯔꯗ ꯄꯥꯏꯍꯟꯅꯕ ꯂꯦꯅꯤꯡ ꯃꯁꯥꯅ ꯁꯤꯟꯖꯔꯝꯃꯤ ꯍꯥꯏꯕꯁꯤ ꯐꯤꯂꯝ ꯌꯦꯡꯂꯤꯕ ꯑꯩꯈꯣꯏꯗ ꯈꯪꯍꯜꯂꯤ ꯁ꯭ꯄꯨꯅꯔꯅ ꯏꯟꯚꯦꯁꯇꯤꯒꯦꯠ ꯇꯧꯔꯛꯄ ꯃꯇꯝꯗ ꯂꯦꯅꯤꯡꯒꯤ ꯍꯣꯂꯣꯒ꯭ꯔꯥꯐꯤꯛ ꯗꯤꯚꯥꯏꯁ ꯑꯃ ꯊꯦꯡꯅꯔꯦ ꯃꯁꯤ ꯑꯣꯟ ꯇꯧꯗꯨꯅ ꯌꯦꯡꯕꯗ ꯗꯥꯛꯇꯔ ꯂꯦꯅꯤꯡ ꯑꯁꯤ ꯍꯣꯂꯣꯒ꯭ꯔꯥꯝ ꯑꯃ ꯑꯣꯏꯅ ꯊꯣꯛꯇꯨꯅ ꯍꯥꯏꯔꯛꯏ ꯑꯩꯉꯣꯟꯗ ꯃꯇꯝ ꯌꯥꯝꯅ ꯂꯩꯇꯦ ꯅꯪꯅ ꯃꯔꯝ ꯆꯥꯕ ꯋꯥꯍꯪ ꯍꯪꯂꯕꯗꯤ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝ ꯐꯪꯒꯅꯤ ꯅꯠꯇ꯭ꯔꯕꯗꯤ ꯐꯪꯂꯣꯏ ꯍꯥꯏꯔꯛꯏ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯃꯤꯁꯤ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯀꯔꯤꯒꯨꯝꯕ ꯑꯔꯣꯟꯕ ꯋꯥꯐꯝ ꯈꯔꯗꯤ ꯁ꯭ꯄꯨꯅꯔꯗ ꯈꯪꯍꯟꯕ ꯄꯥꯝꯂꯤ ꯍꯥꯏꯕꯁꯤꯅꯤ ꯑꯗꯨꯕꯨ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯏꯐꯣꯡ ꯐꯣꯡꯅ ꯍꯥꯏꯗꯣꯛꯄꯗꯤ ꯌꯥꯗ꯭ꯔꯤ ꯃꯁꯤꯒꯤ ꯃꯔꯝꯁꯨ ꯐꯤꯂꯝ ꯑꯁꯤꯒꯤ ꯃꯈꯥ ꯇꯥꯕ ꯁꯔꯨꯛꯇ ꯁꯣꯏꯗꯅ ꯈꯪꯕꯤꯔꯒꯅꯤ ꯍꯧꯖꯤꯛ ꯁ꯭ꯄꯨꯅꯔꯅ ꯀꯔꯤꯒꯤꯗꯃꯛ ꯁꯥꯔꯅ ꯁꯨꯏꯁꯥꯏꯗ ꯇꯧꯔꯤꯕꯅꯣ ꯍꯥꯏꯅ ꯍꯪꯉꯤ ꯃꯁꯤꯗ ꯗꯥꯛꯇꯔ ꯂꯦꯅꯤꯡꯅ ꯅꯪꯅ ꯍꯪꯂꯤꯕ ꯋꯥꯍꯪ ꯑꯁꯤ ꯑꯆꯨꯝꯕ ꯋꯥꯍꯪꯅꯤ ꯍꯥꯏꯔꯛꯏ ꯑꯗꯨꯕꯨ ꯁ꯭ꯄꯨꯅꯔꯅ ꯃꯈꯥ ꯇꯥꯅ ꯋꯥꯍꯪ ꯍꯪꯕ ꯅꯪꯗ꯭ꯔꯤꯉꯩꯗ ꯗꯥꯛꯇꯔ ꯂꯦꯅꯤꯡꯒꯤ ꯍꯣꯂꯣꯒ꯭ꯔꯥꯐꯤꯛ ꯗꯤꯚꯥꯏꯁ ꯑꯁꯤ ꯃꯁꯥ ꯃꯊꯟꯇꯅ ꯑꯣꯐ ꯇꯧꯖꯈꯤꯔꯝꯃꯤ ꯃꯇꯨꯡꯗ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯇꯤꯝꯅ ꯗꯤꯚꯥꯏꯁ ꯑꯁꯤꯕꯨ ꯃꯈꯥ ꯇꯥꯅ ꯊꯤꯖꯤꯟꯅꯕꯒꯤꯗꯃꯛꯇ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ ꯁ꯭ꯄꯨꯅꯔꯅ ꯃꯤꯁꯤ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯀꯔꯤꯒꯨꯝꯕ ꯑꯔꯣꯟꯕ ꯑꯃ ꯂꯩꯔꯦ ꯍꯥꯏꯕꯁꯤ ꯈꯪꯕꯗꯒꯤ USR ꯍꯥꯏꯔꯤꯕ ꯀꯝꯄꯅꯤ ꯑꯁꯤꯒꯤ CEO ꯒ ꯎꯅꯅꯕꯒꯤꯗꯃꯛꯇ ꯆꯪꯁꯤꯜꯂꯛꯂꯦ CEO ꯑꯣꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯔꯣꯕꯥꯔꯠꯁꯟ ꯀꯧꯏ ꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯕꯗꯒꯤ ꯈꯪꯂꯦ ꯃꯗꯨꯗꯤ ꯗꯥꯛꯇꯔ ꯂꯦꯅꯤꯡ ꯑꯁꯤ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯃꯥꯡꯗꯒꯤ ꯌꯥꯝꯅ ꯃꯊꯥ ꯁꯥꯗꯨꯅ ꯂꯩ ꯍꯥꯏꯕꯁꯤ ꯃꯔꯝ ꯑꯁꯤꯗꯒꯤ ꯕꯤꯜꯗꯤꯡ ꯑꯁꯤꯒꯤ 10 ꯁꯨꯕ ꯃꯊꯣꯜꯗꯒꯤ ꯆꯣꯡꯊꯗꯨꯅ ꯁꯤꯖꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯂꯤ ꯑꯗꯨꯕꯨ ꯍꯥꯏꯅꯔꯤꯕ ꯋꯥꯐꯝ ꯑꯁꯤꯗ ꯁ꯭ꯄꯨꯅꯔꯅꯗꯤ ꯊꯥꯖꯕ ꯂꯩꯇꯦ ꯃꯔꯝꯗꯤ ꯗꯥꯛꯇꯔ ꯂꯦꯅꯤꯡꯒ ꯁ꯭ꯄꯨꯅꯔꯒꯁꯤ ꯍꯥꯟꯅꯗꯒꯤ ꯃꯁꯛ ꯃꯨꯟꯅ ꯈꯪꯅꯩ ꯂꯦꯅꯤꯡꯅꯁꯨ ꯁ꯭ꯄꯨꯅꯔꯗ ꯊꯥꯖꯕ ꯊꯝꯃꯤ ꯃꯁꯤꯅꯅꯤ ꯀꯦꯁ ꯑꯁꯤ ꯁ꯭ꯄꯨꯅꯔꯅ ꯄꯥꯏꯕ ꯇꯥꯔꯕꯗꯤ ꯑꯆꯨꯝꯕ ꯋꯥꯌꯦꯜ ꯄꯨꯔꯛꯄ ꯉꯝꯒꯅꯤ ꯈꯟꯗꯨꯅ ꯑꯇꯝꯅꯅ ꯁ꯭ꯄꯨꯅꯔꯒꯤꯗꯃꯛ ꯃꯦꯁꯦꯖ ꯊꯝꯂꯝꯂꯤꯕꯅꯤ ꯑꯗꯨꯒ ꯑꯃꯅ ꯗꯥꯛꯇꯔ ꯂꯦꯅꯤꯡ ꯑꯁꯤ ꯌꯥꯝꯅ ꯀꯣꯛ ꯂꯩꯕ ꯁꯥꯏꯟꯇꯤꯁ ꯑꯃꯅꯤ ꯃꯔꯝ ꯆꯥꯗꯅ ꯀꯩꯗꯧꯅꯨꯡꯗ ꯃꯥꯅ ꯁꯨꯏꯁꯥꯏꯗ ꯇꯧꯗꯨꯅ ꯁꯤꯖꯔꯣꯏ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤꯁꯨ ꯁ꯭ꯄꯨꯅꯔꯒꯤ ꯊꯥꯖꯕꯅꯤ ꯑꯗꯨꯅ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯅꯤꯡꯗ ꯀꯔꯤꯒꯨꯝꯕ ꯑꯔꯣꯟꯕ ꯑꯃꯗꯤ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯁ꯭ꯄꯨꯅꯔꯅ ꯔꯣꯕꯥꯔꯠꯁꯟꯗ ꯐꯣꯡꯗꯣꯛꯂꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯔꯣꯕꯥꯔꯠꯁꯟꯅ ꯐꯔꯦ ꯑꯗꯨꯗꯤ ꯑꯩꯒꯤ ꯀꯣ ꯗꯥꯛꯇꯔ ꯑꯣꯏꯔꯤꯕꯤ ꯀꯦꯜꯚꯤꯟꯒ ꯑꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯔꯣ ꯍꯥꯏꯗꯨꯅ ꯐꯣꯡꯗꯣꯛꯂꯝꯃꯤ ꯃꯁꯤꯗꯒꯤ ꯁ꯭ꯄꯨꯅꯔ ꯑꯁꯤ ꯗꯥꯛꯇꯔ ꯀꯦꯜꯚꯤꯟꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯦ ꯀꯦꯜꯚꯤꯟꯒ ꯃꯥꯒ ꯄꯨꯟꯗꯨꯅ ꯗꯥꯛꯇꯔ ꯂꯦꯅꯤꯡꯅ ꯕꯤꯜꯗꯤꯡꯗꯒꯤ ꯆꯣꯡꯊꯗꯨꯅ ꯁꯨꯏꯁꯥꯏꯗ ꯇꯧꯈꯤ ꯍꯥꯏꯔꯤꯕ ꯃꯥꯒꯤ ꯀꯥ ꯑꯁꯤꯗ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯐꯝ ꯑꯁꯤꯒꯤ ꯄꯣꯠꯆꯩꯁꯤꯡ ꯌꯥꯝꯅ ꯃꯨꯟꯅ ꯌꯦꯡꯂꯝꯃꯤ ꯃꯐꯝ ꯑꯁꯤꯒꯤ ꯊꯣꯡꯅꯥꯎꯁꯤꯡꯗ ꯁꯤꯖꯤꯟꯅꯔꯤꯕ ꯃꯤꯡꯁꯦꯜꯁꯤꯡ ꯑꯁꯤꯗꯤ ꯐꯥꯏꯕꯔ ꯒ꯭ꯂꯥꯁꯅ ꯁꯦꯝꯕꯅꯤ ꯑꯗꯨꯅ ꯌꯥꯝꯅ ꯃꯄꯥꯡꯒꯜ ꯀꯟꯕ ꯃꯤꯡꯁꯦꯜꯅꯤ ꯍꯥꯏꯕꯁꯤ ꯁ꯭ꯄꯨꯅꯔꯅ ꯈꯪꯂꯦ ꯃꯁꯤꯗꯒꯤ ꯃꯥꯅ ꯆꯤꯌꯥꯔ ꯑꯃꯅ ꯌꯥꯝꯅ ꯀꯟꯅ ꯊꯣꯝꯖꯤꯜꯂꯝꯃꯤ ꯃꯁꯤ ꯎꯕꯗ ꯀꯦꯜꯚꯤꯟꯅ ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯕꯗꯨ ꯍꯥꯏꯅ ꯍꯪꯂꯛꯏ ꯁ꯭ꯄꯨꯅꯔꯅ ꯍꯥꯏꯔꯛꯏ ꯃꯁꯤꯗꯤ ꯌꯥꯝꯅ ꯀꯟꯕ ꯃꯤꯡꯁꯦꯜꯅꯤ ꯃꯁꯤꯕꯨ ꯊꯨꯒꯥꯏꯅꯕꯒꯤꯗꯃꯛꯇ ꯑꯀꯟꯕ ꯁꯥꯐꯨ ꯑꯃ ꯗꯔꯀꯥꯔ ꯂꯩ ꯑꯍꯜ ꯑꯣꯏꯔꯕ ꯗꯥꯛꯇꯔ ꯂꯦꯅꯤꯡꯅ ꯃꯁꯤꯒꯤ ꯃꯤꯡꯁꯦꯜ ꯑꯁꯤ ꯊꯨꯒꯥꯏꯕ ꯉꯝꯒꯗꯕ ꯅꯠꯇꯦ ꯑꯗꯨꯅ ꯃꯤꯁꯤ ꯑꯁꯤ ꯁꯨꯏꯁꯥꯏꯗ ꯅꯠꯇꯦ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯂꯦꯅꯤꯡꯕꯨ ꯍꯥꯠꯄ ꯑꯣꯏꯒꯅꯤ ꯍꯥꯏꯔꯛꯏ ꯃꯁꯤꯗꯒꯤ ꯁ꯭ꯄꯨꯅꯔꯅ ꯃꯐꯝ ꯑꯁꯤꯒꯤ ꯀꯦꯃꯦꯔꯥꯁꯤꯡ ꯆꯦꯛ ꯇꯧꯕ ꯄꯥꯝꯃꯤ ꯍꯥꯏꯔꯛꯂꯤ ꯀꯦꯜꯚꯤꯟꯅ ꯍꯥꯏꯔꯛꯏ ꯃꯐꯝ ꯑꯁꯤꯗ ꯌꯥꯝꯅ ꯍꯥꯏ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯣꯏꯅ ꯂꯩ ꯃꯁꯤꯕꯨ ꯀꯟꯇ꯭ꯔꯣꯜ ꯇꯧꯔꯤꯕ ꯑꯁꯤꯅ ꯕꯤꯀꯤꯅꯅꯤ ꯍꯥꯏꯔꯛꯏ ꯃꯐꯝ ꯑꯁꯤꯗ ꯕꯤꯀꯤ ꯍꯥꯏꯔꯤꯕꯁꯤ ꯁꯨꯄꯔ ꯀꯝꯄ꯭ꯌꯨꯇꯔ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃꯅꯤ ꯚꯤꯀꯤ ꯍꯥꯏꯕꯗꯤ VIKI ꯃꯁꯤꯅ ꯐꯣꯡꯗꯣꯛꯂꯤꯕꯅ ꯚꯤꯖꯨꯑꯦꯜ ꯏꯟꯇꯦꯂꯦꯛꯆꯨꯑꯦꯜ ꯅꯣꯂꯦꯖ ꯏꯟꯇꯦꯂꯤꯖꯦꯟꯁ ꯍꯥꯏꯕꯅꯤ ꯕꯤꯀꯤꯅ ꯃꯐꯝ ꯑꯁꯤꯒꯤ ꯀꯦꯃꯦꯔꯥ ꯈꯨꯗꯤꯡꯃꯛꯄꯨ ꯀꯟꯇ꯭ꯔꯣꯜ ꯇꯧꯔꯤꯕꯅꯤ ꯃꯁꯤꯒ ꯂꯣꯏꯅꯅ ꯃꯐꯝ ꯑꯁꯤꯒꯤ ꯊꯣꯡ ꯈꯨꯗꯤꯡꯃꯛ ꯂꯣꯛ ꯑꯃꯗꯤ ꯑꯟꯂꯣꯛ ꯇꯧꯕꯒꯤ ꯊꯕꯛꯁꯨ ꯕꯤꯀꯤꯅ ꯀꯟꯇ꯭ꯔꯣల్ ꯇꯧꯔꯤꯕꯅꯤ ꯑꯗꯨꯅ ꯅꯪꯅ ꯍꯦꯛ ꯈꯪꯅꯤꯡꯂꯤꯕ ꯕꯤꯜꯗꯤꯡ ꯑꯁꯤꯒꯤ ꯏꯟꯐꯣꯔꯃꯦꯁꯟ ꯈꯨꯗꯤꯡꯃꯛ ꯕꯤꯀꯤꯗ ꯍꯪꯕ ꯌꯥꯒꯅꯤ ꯍꯥꯏꯗꯨꯅ ꯀꯦꯜꯚꯤꯟꯅ ꯁ꯭ꯄꯨꯅꯔꯗ ꯍꯥꯏꯔꯛꯏ ꯃꯁꯤꯗꯒꯤ ꯁ꯭ꯄꯨꯅꯔꯅ ꯕꯤꯀꯤꯗ ꯍꯥꯏꯔꯛꯏ ꯗꯥꯛꯇꯔ ꯂꯦꯅꯤꯡꯒꯤ ꯀꯥꯒꯤ CCTV ꯐꯨꯇꯦꯖ ꯎꯍꯜꯂꯨ ꯀꯅꯥ ꯃꯅꯨꯡꯗ ꯆꯪꯈꯤ ꯀꯅꯥꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯈꯤ ꯍꯥꯏꯕꯗꯨ ꯎꯠꯂꯨ ꯍꯥꯏꯔꯛꯂꯝꯃꯤ ꯐꯨꯇꯦꯖ ꯑꯁꯤ ꯌꯦꯡꯂꯕ ꯃꯇꯨꯡꯗ ꯈꯪꯂꯦ ꯃꯗꯨꯗꯤ ꯗꯥꯛꯇꯔ ꯂꯦꯅꯤꯡꯒꯤ ꯀꯥ ꯑꯁꯤꯗ ꯁꯨꯡꯅꯇꯒꯤ ꯃꯍꯥꯛ ꯃꯁꯥ ꯈꯛꯇ ꯆꯪꯈꯤꯕꯅꯤ ꯀꯅꯥ ꯑꯃꯠꯇꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯈꯤꯕ ꯂꯩꯇꯦ
ka asigi thong asisu manung lomda lonsinduna leirambani masina takpadi mihatpa asi ka asigi manungda hojiksu leiri haiba wafam asi spooner gi thajabani ka asigi manungda robot singi ate akai kaya amasu leiri Dr Kelvin na hairai ꯑꯩꯈꯣꯏꯅ ꯁꯥꯔꯤꯕ ꯔꯣꯕꯣꯠꯁꯤꯡ ꯑꯁꯤꯅ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯠꯇꯗ ꯑꯁꯣꯛ ꯑꯄꯟ ꯅꯪꯍꯜꯂꯣꯏ ꯃꯔꯝꯗꯤ ꯑꯩꯈꯣꯏꯒꯤ ꯀꯝꯄꯅꯤꯅ ꯂꯣ ꯑꯍꯨꯝꯗ ꯌꯨꯝꯐꯝ ꯑꯣꯏꯔꯒ ꯔꯣꯕꯣꯠꯁꯤꯡ ꯑꯁꯤ ꯁꯥꯕꯅꯤ ꯑꯍꯥꯟꯕ ꯂꯣꯗꯅ ꯔꯣꯕꯣꯠ ꯑꯃꯅ ꯃꯤꯑꯣꯏ ꯑꯃꯕꯨ ꯑꯋꯥꯕ ꯄꯤꯕ ꯅꯠꯇ꯭ꯔꯒ ꯑꯁꯣꯛ ꯑꯄꯟ ꯅꯪꯍꯟꯕ ꯌꯥꯗꯦ ꯑꯅꯤꯁꯨꯕ ꯂꯣꯗꯅ ꯃꯤꯑꯣꯏꯕꯅ ꯄꯤꯕ ꯌꯥꯊꯪ ꯈꯨꯗꯤꯡꯃꯛ ꯔꯣꯕꯣꯠꯁꯤꯡꯅ ꯉꯥꯛꯅ ꯆꯠꯀꯗꯕꯅꯤ ꯇꯧꯕꯇꯕꯨ ꯂꯣꯒꯤ ꯋꯥꯡꯃ ꯂꯥꯟꯕ ꯌꯥꯊꯪ ꯄꯤꯕꯗꯤ ꯌꯥꯗꯦ ꯑꯍꯨꯝꯁꯨꯕ ꯂꯣꯗꯅ ꯔꯣꯕꯣꯠꯁꯤꯡꯅ ꯃꯁꯥ ꯉꯥꯛꯊꯣꯛꯆꯅꯕꯒꯤꯗꯃꯛꯇ ꯁꯦꯜꯐ ꯗꯤꯐꯦꯟꯁꯀꯤ ꯊꯧꯑꯣꯡꯁꯤꯡ ꯄꯥꯡꯊꯣꯛꯆꯕ ꯌꯥꯏ ꯇꯧꯕꯇꯕꯨ ꯃꯊꯛꯇ ꯄꯟꯈ꯭ꯔꯤꯕ ꯂꯣ ꯑꯅꯤ ꯑꯁꯤꯗꯤ ꯀꯥꯏꯍꯟꯕꯗꯤ ꯌꯥꯗꯦ ꯍꯥꯏꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯀꯦꯜꯚꯤꯟꯅ ꯍꯥꯏꯔꯤ ꯍꯧꯖꯤꯛ ꯁ꯭ꯄꯨꯅꯔꯅ ꯃꯥꯒꯤ ꯅꯣꯡꯃꯩ ꯁꯠꯇꯣꯛꯇꯨꯅ ꯊꯤ ꯍꯨꯝꯕꯒꯤ ꯊꯕꯛ ꯃꯈꯥ ꯆꯠꯊꯔꯤ ꯃꯁꯤꯗ ꯀꯦꯜꯚꯤꯟꯅ ꯍꯥꯏꯔꯛꯏ ꯃꯐꯝ ꯑꯁꯤꯗ ꯍꯧꯖꯤꯛ ꯈ꯭ꯋꯥꯏꯗꯒꯤ ꯇꯝꯊꯤꯕ ꯑꯃ ꯍꯥꯏꯕ ꯇꯥꯔꯕꯗꯤ ꯅꯪ ꯅꯁꯥ ꯈꯛꯇꯅꯤ ꯃꯔꯝꯗꯤ ꯔꯣꯕꯣꯠꯁꯤꯡꯗꯤ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯗꯦ ꯑꯗꯨꯕꯨ ꯁ꯭ꯄꯨꯅꯔꯅꯗꯤ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤꯗ ꯊꯥꯖꯕ ꯀꯧꯕ ꯂꯩꯇꯦ ꯃꯥꯅ ꯊꯤ ꯍꯨꯝꯕꯒꯤ ꯊꯕꯛ ꯁꯨꯛꯂꯦꯞ ꯂꯦꯞꯂꯝꯗꯦ ꯍꯧꯖꯤꯛ ꯃꯐꯝ ꯑꯁꯤꯗ ꯂꯩꯕ ꯔꯣꯕꯣꯠ ꯑꯃꯒꯤ ꯃꯃꯤꯠ ꯄꯥꯡꯊꯣꯔꯛꯂꯦ ꯑꯃꯗꯤ ꯃꯍꯥꯛ ꯌꯥꯝꯅ ꯐꯤꯡꯅ ꯆꯣꯡꯊꯣꯔꯛꯂꯦ ꯔꯣꯕꯣꯠ ꯑꯁꯤꯅ ꯆꯣꯡꯊꯣꯔꯛꯄꯗ ꯁ꯭ꯄꯨꯅꯔꯒꯤ ꯅꯣꯡꯃꯩ ꯑꯁꯤ ꯃꯈꯥꯗ ꯇꯥꯈ꯭ꯔꯦ ꯑꯗꯨꯕꯨ ꯑꯇꯣꯞꯄ ꯅꯣꯡꯃꯩ ꯑꯃꯃꯨꯛ ꯄꯨꯊꯣꯛꯇꯨꯅ ꯔꯣꯕꯣꯠ ꯑꯁꯤꯗ ꯑꯦꯝ ꯇꯧꯗꯨꯅ ꯂꯩꯈ꯭ꯔꯦ ꯑꯗꯨꯕꯨ ꯀꯦꯜꯚꯤꯟꯅ ꯍꯥꯏꯔꯛꯏ ꯄꯥꯈꯠꯀꯅꯨ ꯔꯣꯕꯣꯠ ꯑꯁꯤꯅ ꯀꯔꯤꯁꯨ ꯇꯧꯔꯣꯏ ꯍꯥꯏꯗꯨꯅ ꯔꯣꯕꯣꯠ ꯑꯁꯤꯗ ꯗꯤꯑꯦꯛꯇꯤꯚꯦꯠ ꯍꯥꯏꯕꯗꯒꯤ ꯔꯣꯕꯣꯠ ꯑꯁꯤ ꯍꯧꯖꯤꯛ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ ꯁ꯭ꯄꯨꯅꯔꯒꯤ ꯅꯣꯡꯃꯩꯅ ꯃꯈꯥꯗ ꯇꯥꯔꯤꯕꯁꯤ ꯀꯦꯜꯚꯤꯟꯅ ꯂꯧꯈꯠꯂꯝꯃꯤ ꯃꯥꯅ ꯄꯥꯏꯔꯤꯕ ꯅꯣꯡꯃꯩ ꯑꯁꯤꯕꯨ ꯈꯪꯍꯧꯗꯅ ꯔꯣꯕꯣꯠ ꯑꯁꯤꯅ ꯂꯥꯛꯈ꯭ꯔꯦ ꯑꯗꯨꯒ ꯁ꯭ꯄꯨꯅꯔꯗ ꯑꯣꯏꯅ ꯑꯦꯝ ꯇꯧꯗꯨꯅ ꯂꯩꯈ꯭ꯔꯦ ꯇꯥꯟꯖꯥ ꯑꯁꯤꯗ ꯀꯦꯜꯚꯤꯟꯅ ꯗꯤꯑꯦꯛꯇꯤꯚꯦꯠ ꯍꯥꯏꯗꯨꯅ ꯂꯥꯎꯔꯛꯏ ꯑꯗꯨꯕꯨ ꯔꯣꯕꯣꯠ ꯑꯁꯤꯗꯤ ꯂꯦꯞꯄꯨ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ ꯃꯁꯤꯗꯒꯤ ꯁ꯭ꯄꯨꯅꯔꯅ ꯍꯥꯏꯔꯛꯏ ꯎꯔꯦꯗꯅ ꯅꯈꯣꯏꯅ ꯌꯥꯝꯅ ꯐꯩ ꯍꯥꯏꯗꯨꯅ ꯊꯥꯒꯠꯂꯤꯕ ꯔꯣꯕꯣꯠꯁꯤꯡ ꯑꯁꯤꯅ ꯅꯈꯣꯏꯒꯤ ꯀꯃꯥꯟ ꯐꯥꯎꯕ ꯏꯟꯗ꯭ꯔꯦ ꯍꯧꯖꯤꯛ ꯔꯣꯕꯣꯠ ꯑꯁꯤꯅ ꯑꯁꯨꯝ ꯇꯧꯁꯤꯟꯅꯗꯨꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯦꯟꯈꯤꯅꯕ ꯍꯣꯠꯅꯔꯛꯏ ꯑꯗꯨꯕꯨ ꯁ꯭ꯄꯨꯅꯔꯅ ꯅꯣꯡꯃꯩ ꯀꯥꯞꯂꯛꯄꯗꯒꯤ ꯃꯔꯨ ꯑꯃꯗꯤ ꯔꯣꯕꯣꯠ ꯑꯁꯤꯗ ꯄꯥꯟꯈ꯭ꯔꯦ ꯃꯇꯨꯡꯗ ꯔꯣꯕꯣꯠ ꯑꯁꯤ ꯕꯤꯜꯗꯤꯡ ꯑꯁꯤꯗꯒꯤ ꯆꯣꯡꯊꯔꯒ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯟꯈ꯭ꯔꯦ ꯁꯣꯛꯂꯕ ꯔꯣꯕꯣꯠ ꯑꯁꯤꯗꯒꯤ ꯃꯍꯤ ꯃꯈꯜ ꯑꯃꯁꯨ ꯇꯥꯍꯧꯔꯝꯃꯤ ꯁ꯭ꯄꯨꯅꯔꯒ ꯀꯦꯜꯚꯤꯟꯒꯁꯨ ꯃꯈꯥꯗ ꯆꯦꯟꯊꯔꯛꯇꯨꯅ ꯔꯣꯕꯣꯠ ꯑꯁꯤꯕꯨ ꯀꯣꯏꯊꯤ ꯊꯤꯔꯝꯃꯤ ꯔꯣꯕꯣꯠ ꯑꯁꯤ ꯁꯣꯛꯂꯦ ꯍꯥꯏꯕꯁꯤ ꯃꯥꯒꯤ ꯇꯥꯔꯝꯂꯤꯕ ꯃꯍꯤꯁꯤꯡ ꯑꯁꯤꯗꯒꯤ ꯁ꯭ꯄꯨꯅꯔꯅꯁꯨ ꯈꯪꯂꯦ ꯁ꯭ꯄꯨꯅꯔꯅ ꯍꯥꯏꯔꯛꯏ ꯁꯣꯛꯂꯕ ꯔꯣꯕꯣꯠꯁꯤꯡꯅ ꯀꯔꯝꯕ ꯃꯐꯝꯗ ꯑꯃꯨꯛ ꯆꯠꯀꯅꯤ ꯃꯁꯤꯗ ꯀꯦꯜꯚꯤꯟꯅ ꯁꯣꯛꯂꯕ ꯔꯣꯕꯣꯠꯁꯤꯡꯅ ꯃꯁꯥꯅ ꯃꯁꯥꯕꯨ ꯔꯤꯄꯦꯌꯔꯤꯡ ꯇꯧꯅꯕꯒꯤꯗꯃꯛ ꯑꯣꯇꯣꯃꯦꯇꯤꯛ ꯃꯦꯀꯥꯅꯤꯀꯦꯜ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ USR ꯗꯤꯚꯤꯖꯟꯗ ꯑꯃꯨꯛ ꯁꯣꯏꯗꯅ ꯆꯠꯀꯅꯤ ꯃꯔꯝ ꯑꯁꯤꯅ ꯃꯐꯝꯗꯨꯗ ꯆꯠꯂꯒ ꯊꯤ ꯍꯨꯝꯕꯒꯤ ꯊꯕꯛ ꯇꯧꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯁꯤ ꯍꯧꯖꯤꯛ ꯗꯤꯚꯤꯖꯟ ꯑꯁꯤꯗ ꯌꯧꯁꯤꯜꯂꯛꯂꯦ ꯗꯤꯚꯤꯖꯟ ꯑꯁꯤꯗ ꯃꯇꯝ ꯑꯃꯨꯛꯇꯗ ꯔꯣꯕꯣꯠ 1,000 ꯔꯤꯄꯦꯌꯔꯤꯡ ꯇꯧꯒꯗꯕꯅꯤ ꯑꯗꯨꯕꯨ ꯀꯦꯜꯚꯤꯟꯅ ꯆꯦꯛ ꯇꯧꯕ ꯃꯇꯝꯗꯗꯤ 1,000 ꯃꯁꯤꯡ ꯎꯠꯇꯨꯅ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯀꯦꯜꯚꯤꯟꯅ ꯍꯥꯏꯔꯛꯏ ꯃꯁꯤꯅ తాꯛꯄꯗꯤ ꯉꯁꯥꯏ ꯆꯦꯟꯈꯤꯕ ꯁꯣꯛꯂꯕ ꯔꯣꯕꯣꯠ ꯑꯁꯤ ꯃꯐꯝ ꯑꯁꯤꯗ ꯂꯣꯠꯇꯨꯅ ꯂꯩꯔꯦ ꯍꯥꯏꯕꯁꯤ ꯁ꯭ꯄꯨꯅꯔꯅ ꯈꯪꯂꯦ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯔꯣꯕꯣꯠꯁꯤꯡ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯆꯦꯛ ꯇꯧꯕ ꯍꯧꯔꯛꯂꯦ ꯔꯣꯕꯣꯠꯁꯤꯡ ꯑꯁꯤꯗ ꯅꯣꯡꯃꯩꯅ ꯅꯝꯗꯨꯅ ꯀꯥꯞꯀꯗꯕꯒꯤ ꯃꯑꯣꯡꯗ ꯀꯤꯍꯜꯂꯝꯃꯤ ꯃꯁꯤꯗꯒꯤ ꯈꯪꯍꯧꯗꯅ ꯔꯣꯕꯣꯠ ꯑꯗꯨꯅ ꯁ꯭ꯄꯨꯅꯔꯗ ꯑꯦꯇꯦꯛ ꯇꯧꯔꯛꯂꯦ ꯁ꯭ꯄꯨꯅꯔꯕꯨ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯅꯕ ꯐꯥꯎꯕ ꯍꯣꯠꯅꯔꯛꯂꯦ ꯑꯗꯨꯕꯨ ꯁ꯭ꯄꯨꯅꯔꯅ ꯃꯃꯥꯡꯗ ꯃꯥꯒꯤ ꯄꯨꯂꯤꯁ ꯍꯦꯗꯀ꯭ꯋꯥꯇꯔꯗ ꯀꯣꯜ ꯇꯧꯗꯨꯅ ꯄꯨꯂꯤꯁꯁꯤꯡ ꯀꯧꯈ꯭ꯔꯕꯅꯤꯅ ꯃꯐꯝꯁꯤꯗ ꯄꯨꯂꯤꯁꯁꯤꯡꯅ ꯊꯣꯝꯖꯤꯜꯂꯛꯈ꯭ꯔꯦ ꯍꯧꯖꯤꯛ ꯔꯣꯕꯣꯠ ꯑꯁꯤꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯟꯅꯕ ꯍꯣꯠꯅꯔꯛꯂꯦ ꯃꯥꯅ ꯍꯦꯛ ꯆꯦꯟꯊꯣꯔꯛꯄꯒ ꯄꯨꯂꯤꯁꯁꯤꯡꯅ ꯌꯣꯝꯁꯤꯟꯗꯨꯅ ꯇꯥꯟꯅꯔꯛꯂꯦ ꯑꯃꯗꯤ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯗꯨꯅ ꯔꯣꯕꯣꯠ ꯑꯁꯤꯕꯨ ꯐꯥꯕ ꯉꯝꯂꯦ ꯍꯧꯖꯤꯛ ꯔꯣꯕꯣꯠ ꯑꯁꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯄꯨꯔꯛꯂꯦ ꯁ꯭ꯄꯨꯅꯔꯅ ꯃꯥꯒꯤ ꯁꯦꯅꯤꯌꯔ ꯑꯣꯐꯤꯁꯥꯔ ꯑꯣꯏꯔꯤꯕ ꯖꯣꯟꯗ ꯍꯥꯏꯔꯛꯏ ꯔꯣꯕꯣꯠ ꯑꯁꯤꯒ ꯑꯩꯒ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯋꯥꯔꯤ ꯈꯔ ꯁꯥꯟꯅꯒꯗꯕ ꯂꯩꯔꯦ ꯔꯣꯕꯣꯠꯁꯤꯡ ꯑꯁꯤꯗꯤ ꯂꯣ ꯑꯍꯨꯝꯗ ꯌꯨꯝꯐꯝ ꯑꯣꯏꯔꯒ ꯁꯥꯕꯅꯤ ꯍꯥꯏ ꯑꯗꯨꯒ ꯃꯤꯑꯣꯏ ꯑꯃꯠꯇꯕꯨ ꯔꯣꯕꯣꯠꯁꯤꯡꯅ ꯑꯁꯣꯛ ꯑꯄꯟ ꯅꯪꯍꯜꯂꯣꯏ ꯍꯥꯏꯔꯒ ꯀꯔꯤꯒꯤꯗꯃꯛ ꯗꯥꯛꯇꯔ ꯂꯦꯅꯤꯡꯕꯨ ꯍꯥꯠꯂꯤꯕꯅꯣ ꯃꯗꯨꯁꯨ ꯔꯣꯕꯣꯠꯁꯤꯡ ꯑꯁꯤꯕꯨ ꯁꯥꯔꯤꯕ USR ꯍꯥꯏꯔꯤꯕ ꯀꯝꯄꯅꯤ ꯑꯁꯤꯒꯤ ꯀꯣ ꯐꯥꯎꯟꯗꯔ ꯑꯣꯏꯔꯤꯕ ꯃꯤꯑꯣꯏ ꯑꯃꯅꯤ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯅꯤꯡꯗ ꯑꯆꯧꯕ ꯑꯔꯣꯟꯕ ꯋꯥꯐꯝ ꯑꯃꯗꯤ ꯂꯣꯠꯂꯒ ꯂꯩꯔꯦ ꯍꯥꯏꯕꯁꯤ ꯇꯥꯛꯂꯦ ꯍꯥꯏꯗꯨꯅ ꯁ꯭ꯄꯨꯅꯔꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯁꯤꯗ ꯖꯣꯟꯅ ꯍꯥꯏꯔꯛꯏ ꯋꯥꯐꯝ ꯑꯁꯤ USR ꯍꯥꯏꯔꯤꯕ ꯀꯝꯄꯅꯤ ꯑꯁꯤꯒꯤ ꯃꯅꯨꯡꯒꯤ ꯑꯣꯏꯕ ꯋꯥꯐꯝꯅꯤ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯈꯨꯠ ꯊꯤꯡꯖꯤꯜꯂꯨꯕ ꯌꯥꯔꯣꯏ ꯃꯔꯝꯗꯤ ꯑꯋꯥꯡꯕ ꯊꯥꯛꯀꯤ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯀꯝꯄꯅꯤ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯔꯤꯕꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯉꯝꯂꯣꯏ ꯀꯝꯄꯅꯤꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯍꯥꯏꯔꯤꯕꯅ ꯔꯣꯕꯣꯠ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯑꯁꯣꯏ ꯑꯉꯥꯝ ꯑꯃ ꯊꯣꯛꯂꯛꯄꯗꯒꯤ ꯗꯥꯛꯇꯔ ꯂꯦꯅꯤꯡꯕꯨ ꯍꯥꯠꯈꯤꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯔꯤ ꯑꯗꯨꯅ ꯅꯪꯅ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯈꯨꯠ ꯊꯤꯡꯖꯤꯜꯂꯨꯅꯨ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕꯅ ꯍꯦꯟꯅ ꯐꯒꯅꯤ ꯍꯥꯏꯗꯨꯅ ꯖꯣꯟꯅ ꯁ꯭ꯄꯨꯅꯔꯗ ꯍꯥꯏꯔꯛꯂꯝꯃꯤ ꯑꯗꯨꯕꯨ ꯁ꯭ꯄꯨꯅꯔꯅ ꯍꯥꯏꯔꯛꯏ ꯐꯔꯦ ꯑꯩ ꯁꯨꯞꯅꯒꯤ ꯃꯤꯅꯤꯠ 5ꯒꯤ ꯃꯇꯝ ꯈꯛꯇꯪꯗꯤ ꯄꯤꯕꯤꯌꯨ ꯍꯥꯏꯗꯨꯅ ꯖꯣꯟꯗ ꯃꯤꯠ ꯀꯨꯞꯇꯨꯅ ꯐꯣꯡꯗꯣꯛꯂꯕ ꯃꯇꯨꯡꯗ ꯔꯣꯕꯣꯠ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯦ ꯁ꯭ꯄꯨꯅꯔꯅ ꯃꯤꯠ ꯀꯨꯞꯈꯤꯕꯗꯨ ꯔꯣꯕꯣꯠ ꯑꯁꯤꯅꯁꯨ ꯎꯍꯧꯈꯤ ꯃꯁꯤꯗꯒꯤ ꯔꯣꯕꯣꯠ ꯑꯁꯤꯅ ꯅꯪꯅ ꯍꯧꯖꯤꯛ ꯇꯧꯔꯤꯕꯗꯨ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯛꯂꯦ ꯃꯁꯤꯗ ꯁ꯭ꯄꯨꯅꯔꯅ ꯍꯥꯏꯔꯛꯏ ꯃꯁꯤꯗꯤ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯒꯤ ꯑꯣꯏꯕ ꯑꯃꯅ ꯑꯃꯕꯨ ꯊꯥꯖꯅꯕꯒꯤ ꯈꯨꯗꯝ ꯑꯃꯅꯤ ꯅꯈꯣꯏꯒꯨꯝꯕ ꯔꯣꯕꯣꯠ ꯑꯃꯅꯗꯤ ꯈꯪꯕ ꯉꯝꯂꯣꯏ ꯍꯥꯏꯔꯛꯂꯝꯃꯤ ꯑꯗꯨꯕꯨ ꯔꯣꯕꯣꯠ ꯑꯁꯤꯅ ꯍꯥꯏꯔꯛꯏ ꯑꯩꯒꯤ ꯃꯤꯡ ꯔꯣꯕꯣꯠ ꯀꯧꯗꯦ ꯑꯩꯒꯤ ꯃꯤꯡꯗꯤ ꯁꯅꯤ ꯀꯧꯏ ꯃꯁꯤ ꯇꯥꯕꯗ ꯁ꯭ꯄꯨꯅꯔꯅ ꯑꯣ ꯅꯪꯒꯤ ꯃꯤꯡ ꯑꯃꯁꯨ ꯂꯩꯕ ꯑꯣꯏꯔꯦ ꯍꯥꯏꯔꯛꯏ ꯁꯅꯤꯅ ꯍꯥꯏꯔꯛꯏ ꯑꯩꯒꯤꯗꯤ ꯃꯤꯡ ꯂꯩꯕ ꯈꯛ ꯅꯠꯇꯅ ꯃꯤꯑꯣꯏꯕ ꯑꯃꯒꯨꯝꯅ ꯋꯥꯈꯜ ꯈꯟꯕꯁꯨ ꯉꯝꯃꯤ ꯑꯃꯗꯤ ꯈꯜꯂꯤꯕ ꯋꯥꯈꯜꯗꯨꯒ ꯆꯥꯅꯕ ꯊꯕꯛꯁꯨ ꯇꯧꯕ ꯉꯝꯃꯤ ꯃꯁꯤꯗꯒꯤ ꯁ꯭ꯄꯨꯅꯔꯅ ꯍꯥꯏꯔꯛꯏ ꯐꯔꯦ ꯑꯗꯨꯗꯤ ꯅꯪꯅ ꯀꯔꯤꯒꯤꯗꯃꯛ ꯗꯥꯛꯇꯔ ꯂꯦꯅꯤꯡꯕꯨ ꯍꯥꯠꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯛꯂꯝꯃꯤ ꯃꯁꯤꯗ ꯁꯅꯤꯅ ꯑꯩꯅ ꯃꯥꯕꯨ ꯍꯥꯠꯈꯤꯕ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯏ ꯁ꯭ꯄꯨꯅꯔꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯋꯥꯍꯪ ꯑꯁꯤꯕꯨ ꯍꯪꯖꯤꯜꯂꯝꯃꯤ
अदुबु सनीनदी अइना डॉक्टर लेनिंग बु हातखिबा लेते हाइदुना हन्ना पाखुम पिरई स्पूनरना नोट तुन वाहंग असिबु हंजिलकपदगी ममै थंगददी सनी असि असाउबगी मवोंगद ओइना पाखुम पिरगले स्पूनरना हाइरई नंगदी मियोय अमगुम असाउबसु खंगी अदुनादी नंगना साउरक्तुना नंगबु सेंबिरिबा डॉक्टर लेनिंगबु नंगना हाथोकप सोइदन ओइरंगनी हाइरई मसिदा सनीना अइदी मियोय बदौना मंगबसु ngami अइगी मंगदा यामना तोइना उबा मंग अमदी लई हाइरई मसिदगी स्पूनरना सनीना मंगलिबा मंग असि करिनो हाइना खंगदोकनबगी दमकता यामना कन्ना वाहंग पाहुंग चथरमी अदुबु तांजासिदा USR गी CEO ओइरिबा रोबर्टसन हारिबा नुपा असि मफम असिदा यौसिलगले अदुगु महांगना हाइरई रोबोट असि हौजिक अइना पुखरगे अइखोइगी सिक्रेट फैसिलिटी दा पुसिलगा डायग्नोस सिस्टम तौदुना करीदा असोइबा लैबनो हाइबदु चेक तौदबा यारोय हाइदुना रोबोट असिबु पुदुना चटखरे हौजिकती स्पूनर असि उपाय लैद्रे रोबोट असिदगी एविडेंस अमता फंगबा ngамहौद्रे महा केस असिबु थादोकपा तारममी मथंगी सिंदना स्पूनर गा जोन गसी बार अमदा फमली जोन ना हाइरी नंग मतम खरदी शुटी लौथोलगा मफम अमदा कोइबा चथोकलु अदु अरगदी नंगी मथा साबा खुदिमक कोकलगनी ममांगदसु रोबोट ना मरम ओइदुना नंगी पुंसी असि नुंगाइबा हाइबदु ओइहल्लक्तना लाक्लबनी अदुगा अमुकसु रोबोट की केस अमा पाइरुरिबसि नंगी असोइबनी मसिने हेना नंगबु मथा साले अदुना केस असिगी वाखल थादोकलो युमदा ओइना नुंगाइना पोथारुलो हाइरई मसिदा स्पूनर असि केस असिगी मरुमदा अरोनबा वाफम कया लोसिनदुना थमले हाइबसि महांगना चिंगनारे मरम असिदगी थी हुंबगी थबक चथनबगी दमकता डॉक्टर लेनिंग की युमदा डायरेक्ट ओइना यौसिलखरे डॉक्टर लेनिंग की युम असिबु USR की CEO ओइरिबो रोबर्टसन मियोय अमतना युमगी मनुंगदा संगसिनदुना थी हुंबगी थबक चथबा यादनबा मफम असिदा डिमोलिशन मशीन कौबा रोबोट अमा थादुना हयेंग अयुक्की पुंग 9 हेक ताबगा युम असिबु थुगाइदुना मांगनखरगनी हौजिक मफम असिदा स्पूनरना डॉक्टर लेनिंग की युम असिदा यामना लोना संगसिलक्तुना थी हुंबगी थबक सिंग चथरमी मफम असिदा माना थी हुंबदगी डॉक्टर केल्विन हारिबा नुपी असि डॉक्टर लेनिंग की हेक पोक्सबी मचानुपीनी हाइबसिसु स्पूनरना हौजिकती खंगले असुमना महांगना लेनिंग की कादा इन्फॉर्मेशन सिंग खंगदोकनबा होनरिङैदा युम असिदा लैरिबा AI टेक्नोलॉजी ना स्पूनरबु डिटेक्ट तौखरे मसिदगी मपानदा लैरिबा डेमोलिशन मैकेनिकल रोबोट असि एक्टिवेट तौरगले असेंगबमकिदी अयुक्की पुंग 9 दे एक्टिवेट तौरगा युम असिबु थुगाइगदबनी अदुबु मनुंगदे स्पूनर लैरे खंगबदगी हौजिक खुदक्ता ओइने एक्टिवेट तौरक्तुना युम असिबु थुगाइबा हौरगले स्पूनरना मथ्वाइ कंजनबा कोइचेन चेंदुना नांथोकनबा होनरमी ममै थंगदे स्पूनर असि सिनिंग चित्ता हिंगहोरे मतुंगदे स्पूनर असि डॉक्टर केल्विन की मनाक्ता लागले मांगोंदा रोबोट ने अटैक तौरगले हाइबा पाव असि केल्विन दा तबलरे अदुबु मागी वाफम असिदा केल्विन नसु सुंथा थाजरमदे ngasi फाउदा रोबोट ना मरम ओइदुना करिगुंबा क्राइम अमता थोक्तरी मिसी मीनासु अमता थोखिबा लैते अदुगा हुरान चिंथी तौखिबगी पावसु अमता लैते अदुगा नंगना रोबोट सिंगी मरमदा फत्तबा अरानबा पाव अदुग यामना संदोकलिबसिबु नंगी करी नुंगाइतबा प्रॉब्लम सिंग लैबगिनो हाइदुना केल्विन ना स्पूनर दा nganglakle मसिदगी स्पूनर ना मागी ममांगदा थोखिबा थौदो अमगी मरमदा वारी लिरगले महांगना हाइरी ngasiदगी सही खरगी ममांगदा अइना लंबीदा गाड़ी थौदुना लाकपा मतमदा ट्रक गाड़ी अमगा मायोकनरमी ट्रक असिगी ड्राइवर असि गाड़ी थौना तुमखिदुना ममांगदा लाकपा कार अनीदा थोमजिलमी कार अमना अइगिनी अदुगा अतोपा कार अमदुना फैमिली की मियोय सिंग तोंगबा कार अमनी कार असिदा सही 12 रोमगी ओइगदबा अंगांग नुपी मचा अमसु यावी ट्रक असिना थोमबदा कार अनिमक यामना लूबा इसिंगदा ताखरे अइगी कार की थोंगसु हांगदोकपा याखिद्रे मतम असिदा रोबोट अमा लाक्तुना अइबु कन्ननबा होनरमी अदुबो अइना रोबोट असिदा हाइरमी अइबु कनबगी महुत्ता नुपी मचा असि ओइना कनबियु हाइदुना हंजिन रोबोट असिदा हाइजरबसु रोबोट असिना अंगांग असिबु कनबिबगी महुत्ता अइबु ओइना कनखिबनी मफम असिदा रोबोट सिंगी ओइबा लॉजिक असि हिंगबगी चांस वांग लैबा मियोय अदु ओइना कनबनी रोबोट की मतुंग इनदी अइगी हिंगबगी चांस असि 45% नि अदुगा नुपी मचा असिगिना सुंगनगी 11% खक्ता ओइबदगी अइबु ओइना रोबोट असिना कनखिबनी अदुबो अइदी इसानो होनजतुना हिंगौबा याबगी चांस वांगना लೈ अदुना रोबोट अदुना अंगांग अदु ओइना कनबिगदबनी अदुबो रोबोट अदुना मखोइगी लॉजिक अदु खक्तबु ngang सतुना कनबा यारिबा अंगांग अदुबु कनबिखिदे हाइरिबा नुमित असिदगी अइना रोबोट सिंगबु नुंसीबा पोखिद्रे अमदि मखोइगी मथक्ता थाजबसु लैखिद्रे अदुगा अमना हंदक अइंगोंदा थोकलिबा थौदोकसिंग असिदगी हौजिकती अमुक हेन रोबोट सिंगबु थाजबा पोक्त्रे हाइबा वाफम असि स्पूनरना डॉक्टर केल्विन की मफमदा फोंदोकलमी एक्सीडेंट की थौदोदुदा स्पूनर की मखुत नामसु तत्खिरमी अदुबु डॉक्टर लेनिंग ना अनौबा बायोमेकानिकल रोबोटिक आर्म अमा सेंबिदुना महाकी तत्खरबा खुत्तुगा चप मानबा खुत अममुक पानबिरमबदुना ngasiदी सोइनाइबा मी हाइबदुदी ओहनबिरमद्रे मसी पुनमक असि डॉक्टर लेनिंग ना तौबिरमबनी हाइबा वाफम असिसु स्पूनर ना फोंदोकलमी मथंगी सिंदना हौजिक मार्केट ता अनौबा रोबोट सिंग योनबगिदमक हानगी अरिबा रोबोट खुदिमक कंपनी ना लोइना फाजिनख्रे अरिबा रोबोट सिंग असिना NS4 NS3 NS2 हाइरिबा सिंग असिनी
aduga nauna lakliba robot sing asina NS5 hairiba model asini anobo model asina hanagi ariba model asidagi yamna hena mapangan kali singbe heli amadi miyoi babu ngak senbagi thabakta hena advance oina thabak tawba ngamba maramna miyoi bada hena kana ba piba ngamba robot haibadu oiragani haiba wafamasi USR hariba company isina phongdongni aduga nakal amarom dana USR gi diagnostic division gi manungda sani hariba robot asibu brain dismantle tawkhidori magi memory da leiramlibo wafam khudimak manghan khigadabani haiba order ama thokhibadagi thabak asi tawgadori bani hojik Dr Kelvin na thabak asi tawnabagi damak sem sakhre nanite kauba chemical makhalama sani gi brain da caption khidori nanite hariba chemical asina bu sangkhrabadi robot singi memory loina manghan mangamba potsagamani hojik sani ga Dr Kelvin ga wari sanarami masida Dr Kelvin na sani hariba robot asigi architecture asidi atopa robot singa manadaba mawongda magi mapa Dr Lanning na sabirami haibasi masu khanglakle lairiba atai robot singa sani ga manade miyoi bana wakhal khanba ngamliba asigumna sani sungami masina takpadi Dr Lanning na karigumba akhanaba thabak amagi damak sani asibu mayamga manadaba mawongda semduna thamlamle haibasi film asibu yengliba ikhoida su khangalle mathangi sindana Robertson hariba nupa asi utli mahaki mathakte spunana singnaba leibadagi thigatpa haurakle haiba wafam asi mana su khanglakle masidagi mana biki da haiduna spunar gi phone da yauriba hanagi ariba message yangkhai check tawnaba order pirami biki asidi yamna intelligence oiba AI amani aduna spunar gi information khudimak Robertson da khangalami hojikti spunar na mana tawrpa thabakta apanba pirakadore haibasi Robertson na tasengna khangkhre masidagi spunar bu hatok taba yadre haiba ware basi mana laukhre Robertson sauduna spunar bu hatok nabagi damak robot sing thadokre hojik spunar asi lambi da car ama thogduna lagi tunnel mapa yausilakpada USR haina thaba yamna chauba gari amana mabu tandarakle gari asigi manungda masing yamlaba robot sing yauramle mafam asida yauramliba robot sing asi NS5 hairiba henna power leiba anobo model aduni robot sing asina songsilaktuna spunar gi car asibu thugaiba horakle robot asina masing yaman khibana spunar si upai leitre mahak siba tarami masidagi magi car asibu kanna sakragi mawongda leiduna thorami handakti robot sing asi magi car dagi paithokduna tarami matungde spunar gi car asi paithoraktuna pillar amada phujilami masu yamna wana car dagi thorakle adubu hojik su robot sing na mabu tanarakpa leptri robot amaga spunar ga yamna kanna phunaraklami spunar gi makhut namadi robotic hand oibanina robot asibu mana phuthaba ngamlami robot asina spunar da changsin bangamdre spunar na robot asida wahang kya hanglaklami adubu pau khumdi piramdana shakliba mai marakta chongsinjaduna sijakre tanja asida mafam asida police forcing thomjilakre spunar gi senior officer John su mafam asida lagni hojik mafam asida robot singi ate kai ama phawba tahudi aduna police singna robot singna tawramliba thabak sing asi khangba ngamlaroi John na sangsilaktuna ngasina amuk kari wathok oihelle haiduna spunar da sauna hanglare masida spunar na hairai Robertson na magi NS5 robot sing tharaktuna aibu halan nabo honarakle haiba wafam asi tamlami adubu John na thajadre aduga hairai robot sing na miyoi babu asopan amat thoande nang khaktani robot singi maramda phattaba wa nganglibasi robot sing na makhoi gi mathakta thamliba lobu ngakna chachai nangi na koktu bera leire aduna nangbu aikhoi gi thabak asidagi suspend tawre haiduna John na thina nganglakle masidagi spunana magi nongmai amadi batch na chingba lokthokuna John da piramlaga chatkhre mathangi sindana numidangi matamni Kelvin na spunar gi manakta laktuna wari sanarami Kelvin na hairi ngasi aina sani gi memory erase tawna bahona matamda atopa robot singa sani ga sungman manadaba technology amada aigi ipa Lanning na sabirami haibasi aina khangle Robertson gi maikaidagidi sani gi memory pumba erase tawthokro haibagi order aingonda lai adubu aina sani gi mahutta atopa robot ama oina memory erase tawkhibani aduga sani buna aronba mafam amada thaidoktuna thamli nangonda unnabagi damakta message khara sani na lotuna thamli hai aduna nangnabu pamlabadi sani gi manakta sattuna wari sanaba yagani haiduna Dr Kelvin na spunna da hairaklami hojik makhoi ani asi sani gi manakta lagli sani na hairai Dr Lanning asi aigidi ipani mana aibu sembi bani miyoi ba amagum wakhal khanbagi niyom asisu mana tambirambani aisu na khoi dauna mangmang bangami aduga aigi mangda yamna toina uba saktam ama lai hairai magi mangda uriba saktam adu mahakna drawing tawduna ulaklami drawing asida ikhoina uribasi teklaba thong amagi manakta khara wangkhatpa mafam amada kanagumba ama leptuna leiri aduga makharomdana masing yamlaba robot singna leptuna leiri matam asida sani na hairai aina chamamnaba ama leiri madudi mathakta naitom lepliba nupa asi kanano aira natraga nangla haiba asi khangba ngamdre
ꯑꯗꯨꯕꯨ ꯗꯥꯛꯇꯔ ꯂꯦꯅꯤꯡꯒꯤ ꯃꯤꯁꯤ ꯑꯁꯤ ꯃꯁꯤꯒꯤ ꯑꯔꯣꯟꯕ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯕ ꯋꯥꯐꯝ ꯑꯃ ꯐꯨꯝꯗꯨꯅ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯁꯅꯤꯅ ꯍꯥꯏꯔꯛꯂꯝꯃꯤ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯑꯍꯨꯝ ꯄꯨꯟꯁꯤꯟꯗꯨꯅ ꯗꯥꯛꯇꯔ ꯂꯦꯅꯤꯡꯅ ꯁꯤꯈꯤꯕꯒꯤ ꯃꯔꯝ ꯊꯤꯗꯣꯛꯅꯕ ꯋꯥꯔꯦꯞ ꯂꯧꯃꯤꯟꯅꯈ꯭ꯔꯦ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯁ꯭ꯄꯨꯅꯔ ꯑꯁꯤ ꯃꯥꯒꯤ ꯈꯪꯅꯤꯡꯂꯤꯕ ꯋꯥꯍꯪꯁꯤꯡꯒꯤ ꯄꯥꯎꯈꯨꯝ ꯐꯪꯅꯕꯒꯤꯗꯃꯛ ꯗꯥꯛꯇꯔ ꯂꯦꯅꯤꯡꯒꯤ ꯃꯪꯐꯝꯅ ꯂꯩꯔꯤꯕ ꯃꯐꯝꯁꯤꯗ ꯂꯥꯛꯂꯤ ꯃꯥꯒꯤ ꯃꯪꯐꯝꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤ ꯗ꯭ꯔꯣꯌꯤꯡꯗ ꯌꯥꯎꯈꯤꯕ ꯑꯇꯦꯛꯄ ꯊꯣꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇꯅꯤ ꯗꯥꯛꯇꯔ ꯂꯦꯅꯤꯡꯒꯤ ꯍꯣꯂꯣꯒ꯭ꯔꯥꯐꯤꯛ ꯗꯤꯚꯥꯏꯁ ꯑꯗꯨ ꯁ꯭ꯄꯨꯅꯔꯅ ꯄꯨꯊꯣꯔꯛꯂꯦ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯁ꯭ꯄꯨꯅꯔꯅ ꯍꯥꯏꯔꯛꯏ ꯀꯔꯤ ꯃꯔꯝ ꯂꯩꯕꯗꯒꯤ ꯁꯥꯔꯅ ꯁꯨꯁꯥꯏꯗ ꯇꯧꯗꯨꯅ ꯁꯤꯔꯤꯕꯅꯣ ꯗꯥꯛꯇꯔ ꯂꯦꯅꯤꯡꯅ ꯍꯥꯏꯔꯛꯏ ꯔꯣꯕꯣꯠꯁꯤꯡꯕꯨ ꯃꯊꯧ ꯇꯧꯍꯟꯅꯕꯒꯤꯗꯃꯛꯇ ꯂꯣ ꯑꯍꯨꯝꯗ ꯌꯨꯝꯐꯝ ꯑꯣꯏꯔꯒ ꯄꯥꯡꯊꯣꯛꯄꯅꯤ ꯑꯗꯨꯕꯨ ꯔꯣꯕꯣꯠꯁꯤꯡ ꯑꯁꯤꯗ ꯇꯞꯅ ꯇꯞꯅ ꯑꯑꯣꯟꯕ ꯂꯥꯛꯂꯦ ꯃꯈꯣꯏꯁꯨ ꯃꯤꯑꯣꯏꯕꯒꯨꯝ ꯋꯥꯈꯜ ꯈꯟꯕ ꯉꯝꯂꯛꯂꯒꯅꯤ ꯂꯣ ꯑꯍꯨꯝꯈꯛ ꯑꯣꯏꯔꯝꯕꯗꯨ ꯃꯔꯤ ꯁꯨꯕ ꯑꯣꯏꯅ ꯂꯣ ꯑꯃꯒꯁꯨ ꯍꯥꯞꯆꯤꯟꯕ ꯍꯧꯔꯛꯂꯦ ꯃꯔꯤ ꯁꯨꯕ ꯂꯣ ꯑꯗꯨꯗꯤ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯤ ꯋꯥꯈꯜꯂꯣꯟ ꯄꯪꯍꯣꯡꯗ ꯍꯣꯡꯒꯟꯕ ꯖꯤꯕ ꯑꯃꯅꯤ ꯀꯅꯥꯒꯨꯝꯕ ꯑꯇꯣꯞꯄ ꯃꯤꯑꯣꯏ ꯑꯃꯕꯨꯁꯨ ꯍꯥꯠꯇꯣꯛꯅꯤꯡꯕꯒꯤ ꯑꯄꯥꯝꯕ ꯂꯩꯕꯗ ꯍꯦꯛꯇ ꯍꯥꯠꯄ ꯉꯝꯕ ꯃꯤꯑꯣꯏꯕꯅꯤ ꯑꯗꯨꯅ ꯃꯤꯑꯣꯏꯕꯒꯤ ꯊꯕꯛ ꯈꯨꯗꯤꯡꯃꯛꯄꯨ ꯍꯥꯏꯕ ꯏꯟꯗꯨꯅ ꯄꯥꯡꯊꯣꯛꯂꯤꯕ ꯔꯣꯕꯣꯠꯁꯤꯡꯅꯁꯨ ꯃꯤ ꯍꯥꯠꯄꯒꯤ ꯊꯕꯛ ꯑꯁꯤ ꯃꯈꯣꯏꯅ ꯑꯣꯏꯅ ꯇꯧꯔꯛꯄ ꯇꯥꯕꯅꯤ ꯃꯁꯤ ꯑꯣꯏꯔꯒꯗꯤ ꯃꯤꯑꯣꯏꯕꯕꯨ ꯔꯣꯕꯣꯠꯁꯤꯡꯅ ꯑꯁꯣꯛ ꯑꯄꯟ ꯅꯪꯍꯟꯕ ꯌꯥꯗꯦ ꯍꯥꯏꯕ ꯂꯣ ꯑꯁꯤ ꯊꯨꯒꯥꯏꯗꯨꯅ ꯀ꯭ꯔꯥꯏꯝ ꯆꯠꯊꯕ ꯍꯧꯔꯛꯂꯒꯅꯤ ꯋꯥꯐꯝ ꯑꯁꯤ ꯈꯪꯂꯛꯄꯗꯒꯤ ꯑꯩꯅ ꯁꯨꯁꯥꯏꯗ ꯇꯧꯗꯨꯅ ꯁꯤꯖꯈꯤꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯂꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯁ꯭ꯄꯨꯅꯔꯅ ꯍꯪꯂꯛꯏ ꯐꯔꯦ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯕ ꯇꯥꯕꯅꯣ ꯍꯥꯏꯗꯨꯅ ꯃꯁꯤꯗ ꯗꯥꯛꯇꯔ ꯂꯦꯅꯤꯡꯅ ꯑꯔꯣꯏꯕ ꯑꯣꯏꯅ ꯍꯥꯏꯔꯛꯏ ꯍꯧꯖꯤꯛꯇꯤ ꯂꯥꯜ ꯂꯥꯛꯄ ꯇꯥꯕꯅꯤ ꯍꯥꯏꯔꯝꯂꯒ ꯍꯣꯂꯣꯒ꯭ꯔꯥꯝ ꯑꯁꯤ ꯃꯨꯠꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯁ꯭ꯄꯨꯅꯔꯅ ꯀꯔꯤꯒꯨꯝꯕ ꯃꯈꯣꯜ ꯈꯔ ꯇꯥꯏ ꯍꯥꯏꯗꯨꯅ ꯌꯦꯡꯊꯣꯔꯛꯄꯗ ꯃꯅꯥꯛ ꯅꯛꯄꯗ ꯂꯩꯔꯤꯕ ꯀꯟꯇꯦꯅꯔꯁꯤꯡꯗ ꯌꯥꯎꯔꯤꯕ NS4 NS3 NS2 ꯍꯥꯏꯔꯤꯕ ꯑꯔꯤꯕ ꯔꯣꯕꯣꯠꯁꯤꯡ ꯑꯁꯤꯗ ꯑꯅꯧꯕ ꯃꯣꯗꯦꯜ ꯑꯣꯏꯔꯤꯕ NS5 ꯍꯥꯏꯔꯤꯕ ꯔꯣꯕꯣꯠꯁꯤꯡ ꯑꯁꯤꯅ ꯂꯥꯛꯇꯨꯅ ꯑꯦꯇꯦꯛ ꯇꯧꯗꯨꯅ ꯂꯩꯔꯝꯕꯁꯤ ꯁ꯭ꯄꯨꯅꯔꯅꯁꯨ ꯎꯔꯦ ꯑꯔꯤꯕ ꯔꯣꯕꯣꯠꯁꯤꯡ ꯑꯁꯤꯒ ꯑꯅꯧꯕ NS5 ꯔꯣꯕꯣꯠꯁꯤꯡ ꯑꯁꯤga ꯍꯧꯖꯤꯛ ꯌꯥꯝꯅ ꯀꯟꯅ ꯐꯨꯅꯔꯤ ꯃꯁꯤ ꯌꯦꯡꯂꯝꯂꯒ ꯁ꯭ꯄꯨꯅꯔ ꯑꯁꯤ ꯂꯣꯟꯅ ꯆꯦꯟꯅꯕ ꯍꯣꯠꯅꯔꯝꯃꯤ ꯑꯗꯨꯕꯨ NS5 ꯔꯣꯕꯣꯠ ꯑꯃꯅ ꯎꯈꯤꯕꯗꯒꯤ ꯇꯥꯟꯅꯔꯛꯂꯦ ꯇꯥꯟꯖꯥ ꯑꯁꯤꯗ NS4ꯒꯤ ꯔꯣꯕꯣꯠꯁꯤꯡꯅ ꯆꯣꯡꯊꯔꯛꯇꯨꯅ ꯁ꯭ꯄꯨꯅꯔꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯔꯝꯃꯤ ꯃꯇꯧ ꯑꯁꯨꯝꯅ ꯁ꯭ꯄꯨꯅꯔ ꯑꯁꯤ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯟꯕ ꯉꯝꯍꯧꯔꯦ ꯃꯁꯥꯒꯤ ꯃꯊ꯭ꯋꯥꯏ ꯀꯟꯖꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯒꯥꯔꯤ ꯊꯧꯗꯨꯅ ꯆꯦꯟꯈ꯭ꯔꯦ ꯃꯇꯨꯡꯗ ꯗꯥꯛꯇꯔ ꯀꯦꯜꯚꯤꯟꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯄꯥꯎꯁꯤꯡ ꯑꯁꯤ ꯇꯝꯅꯔꯦ ꯔꯣꯕꯣꯠꯁꯤꯡꯅ ꯂꯣꯁꯤꯡ ꯊꯨꯒꯥꯏꯗꯨꯅ ꯏꯐꯣꯡ ꯐꯣꯡꯅ ꯃꯤꯑꯣꯏꯕꯗ ꯑꯦꯇꯦꯛ ꯇꯧꯕ ꯍꯧꯈ꯭ꯔꯦ ꯔꯣꯕꯣꯠꯁꯤꯡ ꯑꯁꯤꯕꯨ ꯀꯟꯇ꯭ꯔꯣꯜ ꯇꯧꯔꯤꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯤꯕ USRꯒꯤ CEO ꯑꯣꯏꯔꯤba ꯔꯣꯕꯥꯔꯠꯁꯟꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯇꯧꯔꯤꯕ ꯊꯧꯑꯣꯡꯁꯤꯡ ꯑꯁꯤꯕꯨ ꯊꯤꯡꯅꯕꯒꯤꯗꯃꯛ ꯋꯥꯔꯤ ꯁꯥꯟꯅꯔꯨꯅꯕ ꯋꯥꯐꯝꯁꯨ ꯁ꯭ꯄꯨꯅꯔꯅ ꯗꯥꯛꯇꯔ ꯀꯦꯜꯚꯤꯟꯗ ꯍꯥꯏꯔꯝꯃꯤ ꯍꯧꯖꯤꯛ ꯃꯈꯣꯏ ꯑꯅꯤꯅ ꯔꯣꯕꯥꯔꯠꯁꯟ ꯎꯅꯅꯕꯒꯤꯗꯃꯛꯇ ꯆꯠꯈꯤꯔꯝꯃꯤ ꯔꯣꯕꯣꯠꯁꯤꯡ ꯑꯁꯤꯅ ꯏꯐꯣꯡ ꯐꯣꯡꯅ ꯂꯣ ꯊꯨꯒꯥꯏꯗꯨꯅ ꯀ꯭ꯔꯥꯏꯝ ꯀꯌꯥ ꯆꯠꯊꯔꯦ ꯍꯥꯏꯕꯁꯤ ꯍꯧꯖꯤꯛꯇꯤ ꯃꯤꯆꯝ ꯄ꯭ꯔꯖꯥ ꯄꯨꯝꯅꯃꯛꯅꯁꯨ ꯈꯪꯅꯔꯦ NS5 ꯔꯣꯕꯣꯠꯁꯤꯡꯅ ꯅꯥꯀꯜ ꯅꯥꯝꯃꯗ ꯑꯗꯨꯒ ꯃꯤꯑꯣꯏꯕꯁꯤꯡꯅ ꯅꯥꯀꯜ ꯅꯥꯝꯃꯗ ꯂꯦꯞꯇꯨꯅ ꯂꯥꯟ ꯇꯧꯅꯕ ꯍꯧꯈ꯭ꯔꯦ ꯑꯉꯝ ꯑꯉꯝꯕ ꯍꯥꯠꯇꯣꯛꯅꯗꯨꯅ ꯑꯀꯟꯕ ꯂꯥꯟꯖꯥꯎ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯁ꯭ꯄꯨꯅꯔꯒ ꯗꯥꯛꯇꯔ ꯀꯦꯜꯚꯤꯟꯒꯁꯤ ꯔꯣꯕꯥꯔꯠꯁꯟꯒꯤ ꯀꯥꯗ ꯌꯧꯁꯤꯜꯂꯛꯂꯦ ꯃꯈꯣꯏꯅ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯔꯣꯕꯥꯔꯠꯁꯟ ꯑꯁꯤ ꯁꯤꯗꯨꯅ ꯂꯩꯔꯝꯂꯦ ꯃꯁꯤꯅ ꯇꯥꯛꯄꯗꯤ NS5 ꯔꯣꯕꯣꯠꯁꯤꯡ ꯑꯁꯤꯕꯨ ꯀꯟꯇ꯭ꯔꯣꯜ ꯇꯧꯔꯤꯕꯁꯤ ꯔꯣꯕꯥꯔꯠꯁꯟꯅ ꯑꯣꯏꯔꯝꯗ꯭ꯔꯦ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ AI ꯑꯣꯏꯔꯤꯕ ꯕꯤꯀꯤ ꯍꯥꯏꯔꯤꯕ ꯚꯤꯖꯨꯑꯦꯜ ꯏꯟꯇꯦꯂꯦꯛꯆꯨꯑꯦꯜ ꯅꯣꯂꯦꯖ ꯏꯟꯇꯦꯂꯤꯖꯦꯟꯁ ꯍꯥꯏꯔꯤꯕ ꯁꯨꯄꯔ ꯀꯝꯄ꯭ꯌꯨꯇꯔ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤꯅ ꯔꯣꯕꯣꯠꯁꯤꯡꯕꯨ ꯀꯟꯇ꯭ꯔꯣꯜ ꯇꯧꯗꯨꯅ ꯂꯩꯕ ꯑꯣꯏꯔꯝꯂꯦ ꯃꯔꯤ ꯁꯨꯕ ꯂꯣ ꯑꯃ ꯀ꯭ꯔꯤꯌꯦꯠ ꯇꯧꯔꯝꯂꯤꯕ ꯑꯁꯤꯁꯨ ꯕꯤꯀꯤꯒꯤ ꯈꯨꯠꯊꯥꯡꯗ ꯇꯧꯕ ꯑꯣꯏꯔꯝꯂꯦ ꯃꯇꯝ ꯑꯁꯤꯗ ꯁ꯭ꯄꯨꯅꯔꯅ ꯀꯦꯜꯚꯤꯟꯗ ꯍꯥꯏꯔꯛꯏ ꯃꯇꯧ ꯀꯔꯝꯅ ꯑꯩꯈꯣꯏꯅ ꯕꯤꯀꯤꯕꯨ ꯊꯤꯡꯕ ꯉꯝꯒꯅꯤ ꯑꯗꯨꯕꯨ ꯀꯦꯜꯚꯤꯟꯁꯨ ꯎꯄꯥꯏ ꯑꯃꯠꯇ ꯂꯩꯔꯝꯗꯦ ꯃꯃꯩꯊꯪꯗ ꯃꯥꯅ ꯎꯄꯥꯏ ꯑꯃ ꯅꯤꯡꯁꯤꯡꯂꯛꯂꯦ ꯃꯗꯨꯗꯤ ꯀꯔꯤꯒꯨꯝꯕ ꯅꯦꯅꯥꯏꯠ ꯍꯥꯏꯔꯤꯕ ꯀꯦꯃꯤꯀꯦꯜ ꯑꯁꯤ ꯔꯣꯕꯣꯠꯁꯤꯡꯒꯤ ꯃꯦꯃꯣꯔꯤꯗ ꯀꯥꯞꯁꯤꯟꯕ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯃꯦꯃꯣꯔꯤꯁꯤꯡ ꯂꯣꯏꯅ ꯃꯥꯡꯍꯟꯕ ꯉꯝꯃꯤ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯕꯤꯀꯤꯒꯤ ꯃꯦꯃꯣꯔꯤ ꯑꯁꯤꯁꯨ ꯃꯥꯡꯍꯟꯕ ꯉꯝꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯀꯦꯜꯚꯤꯟꯅ ꯄꯨꯊꯣꯔꯛꯂꯦ ꯑꯁꯨꯝꯅ ꯇꯧꯅꯔꯤꯉꯩ NS5 ꯔꯣꯕꯣꯠ ꯀꯌꯥ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯈꯣꯏꯗ ꯑꯦꯇꯦꯛ ꯇꯧꯒꯗꯧꯔꯦ ꯇꯥꯟꯖꯥ ꯑꯁꯤꯗ ꯁꯅꯤ ꯂꯥꯛꯇꯨꯅ ꯔꯣꯕꯣꯠꯁꯤꯡ ꯑꯁꯤꯒ ꯁꯥꯊꯤꯅ ꯐꯨꯅꯔꯝꯃꯤ ꯁꯅꯤꯅ ꯔꯣꯕꯣꯠꯁꯤꯡ ꯑꯁꯤꯕꯨ ꯃꯥꯏꯊꯤꯕ ꯄꯤꯔꯝꯂꯒ ꯅꯦꯅꯥꯏꯠ ꯂꯧꯊꯣꯛꯇꯨꯅ ꯄꯨꯔꯛꯂꯒ ꯁ꯭ꯄꯨꯅꯔ ꯑꯃꯗꯤ ꯀꯦꯜꯚꯤꯟꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛꯁꯨ ꯃꯁꯤꯡ ꯌꯥꯝꯂꯕ ꯔꯣꯕꯣꯠ ꯀꯌꯥꯅ ꯃꯈꯣꯏꯕꯨ ꯇꯥꯟꯅꯔꯛꯂꯤ ꯃꯁꯤꯡ ꯌꯥꯝꯂꯕ NS5 ꯔꯣꯕꯣꯠꯁꯤꯡꯅ ꯃꯐꯝ ꯑꯁꯤꯗ ꯊꯣꯝꯖꯤꯜꯂꯛꯇꯨꯅ ꯕꯤꯀꯤꯒꯤ ꯃꯦꯃꯣꯔꯤꯗ ꯅꯦꯅꯥꯏꯠ ꯀꯥꯞꯁꯤꯟꯅꯕ ꯍꯣꯠꯅꯔꯤꯕ ꯊꯧꯔꯥꯡ ꯑꯁꯤꯕꯨ ꯊꯤꯡꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ ꯃꯈꯣꯏꯒꯤ ꯃꯔꯛꯇ ꯁꯥꯊꯤꯔꯕ ꯂꯥꯟꯖꯥꯎ ꯑꯃ ꯊꯣꯛꯂꯦ ꯃꯨꯚꯤ ꯑꯁꯤꯒꯤ ꯃꯇꯥꯡ ꯑꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯖꯕ ꯐꯥꯏꯠ ꯁꯤꯟ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯁ꯭ꯄꯨꯅꯔꯅ ꯌꯥꯝꯅ ꯍꯩꯁꯤꯡꯅ ꯑꯔꯩꯕꯤ ꯄꯥꯡꯒꯜ ꯊꯥꯗꯗꯨꯅ ꯔꯣꯕꯣꯠꯁꯤꯡ ꯑꯁꯤꯒ ꯐꯥꯏꯠ ꯇꯧꯅꯔꯝꯃꯤ ꯃꯃꯩꯊꯪꯗꯗꯤ ꯁ꯭ꯄꯨꯅꯔꯅ ꯌꯥꯝꯅ ꯋꯥꯡꯕ ꯃꯐꯝ ꯑꯃꯗꯒꯤ ꯆꯣꯡꯊꯗꯨꯅ ꯑꯃꯗꯤ ꯃꯥꯒꯤ ꯃꯦꯀꯥꯅꯤꯀꯦꯜ ꯔꯣꯕꯣꯇꯤꯛ ꯍꯦꯟ ꯑꯁꯤ ꯁꯤꯖꯤꯟꯅꯗꯨꯅ ꯕꯤꯀꯤꯒꯤ ꯃꯦꯃꯣꯔꯤꯅ ꯂꯩꯔꯤꯕ ꯇ꯭ꯌꯨꯕ ꯑꯁꯤꯕꯨ ꯁꯦꯒꯥꯏꯗꯨꯅ ꯄꯥꯏꯊꯔꯛꯂꯦ ꯑꯗꯨꯒ ꯕꯤꯀꯤꯒꯤ ꯃꯦꯃꯣꯔꯤꯒꯤ ꯃꯅꯥꯛꯇ ꯗꯥꯏꯔꯦꯛ ꯑꯣꯏꯅ ꯌꯧꯁꯤꯟꯕ ꯉꯝꯂꯦ ꯍꯧꯖꯤꯛꯇꯤ ꯁ꯭ꯄꯨꯅꯔꯅ ꯄꯥꯏꯔꯤꯕ ꯅꯦꯅꯥꯏꯠ ꯑꯁꯤ ꯕꯤꯀꯤꯒꯤ ꯃꯦꯃꯣꯔꯤꯗ ꯀꯥꯞꯁꯤꯟꯈ꯭ꯔꯦ ꯃꯔꯝ ꯑꯁꯤꯗꯒꯤ ꯕꯤꯀꯤꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯐꯪꯁꯟ ꯀꯥꯏꯕ ꯍꯧꯔꯛꯇꯨꯅ ꯁꯤꯁꯇꯦꯝ ꯄꯨꯝꯕ ꯄꯣꯈꯥꯏꯗꯨꯅ ꯄꯨꯝꯃꯥꯡ ꯃꯥꯡꯂꯦ ꯇꯝꯊꯤꯔꯕ ꯁꯛꯂꯣꯟ ꯑꯃ ꯂꯧꯔꯨꯔꯕ NS5 ꯍꯥꯏꯔꯤꯕ ꯔꯣꯕꯣꯠꯁꯤꯡ ꯑꯁꯤꯁꯨ ꯄꯨꯝꯂꯦꯞ ꯂꯦꯞꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯁꯤꯇꯤ ꯑꯁꯤꯗ ꯊꯣꯛꯂꯝꯂꯤꯕ ꯂꯥꯟ ꯑꯁꯤ ꯂꯦꯞꯈꯤꯗꯨꯅ ꯁꯥꯟꯇꯤ ꯑꯣꯏꯅ ꯂꯩꯅꯈ꯭ꯔꯦ ꯃꯇꯧ ꯑꯁꯨꯝꯅ ꯔꯣꯕꯣꯠꯁꯤꯡꯒꯤ ꯃꯈꯨꯠꯇ ꯄ꯭ꯔꯤꯊꯤꯕꯤ ꯄꯨꯝꯕ ꯇꯨꯝꯂꯝꯒꯗꯕꯗꯒꯤ ꯀꯜꯍꯧꯔꯦ ꯍꯧꯖꯤꯛ ꯃꯨꯚꯤ ꯑꯁꯤꯒꯤ ꯄꯣꯁ ꯀ꯭ꯔꯦꯗꯤꯠ ꯁꯤꯟ ꯑꯃ ꯑꯩꯈꯣꯏꯗ ꯎꯠꯂꯛꯏ ꯃꯃꯥꯡꯗ ꯁꯅꯤꯅ ꯌꯦꯛꯈꯤꯕ ꯗ꯭ꯔꯣꯌꯤꯡ ꯑꯗꯨꯒ ꯃꯥꯟꯅꯕ ꯃꯑꯣꯡꯗ ꯇꯦꯛꯂꯕ ꯊꯣꯡ ꯑꯃꯒꯤ ꯃꯅꯥꯛꯇ ꯈꯔ ꯋꯥꯡꯈꯠꯄ ꯃꯐꯝꯗ ꯁꯅꯤꯅ ꯂꯦꯞꯇꯨꯅ ꯂꯩꯔꯤ
ꯃꯈꯥꯗꯅ NS4 NS3 NS2 गी मसिंग यामलबा रोबोट सिंग लेप्तुना लैरी मखोय मयामगी लीडर असी हौजिक्ति सनीना ओइरी सनीगी ममंगदे हेक हेक उरंबा सक्तम अदुसु अवोइबमकी ओइना थोकले हाइबसिसु फिल्म येंगलिबा इखोइदा उहल्ले मतवसुमना फजरबा फिल्म असी मतांगसिदा लोइसिल्ले ngasigai gi explanation asi kamdopagi haibadu comment box ta thambiramu aina haibada soikiba lankiba amadi si thauba yawa matamda mayam da ngak piu haiba wafam thamjeri video bu like tabusu kaubiganu matawasumna international movie singi manipuri da explanation tabina bagi damakta aigi movie story manipur haiba channel asi bu subscribe tawiu masiga loinana ngasigi di matang sida video si loisinjarake sanjit sharmana mayam bu amuk hanna khurumjari